Hello dearies. Ngasigi wari tangka asi haudringai mangoinana yamna important oiba wa khara channel asigi nungshiraba listeners singi mafamda thamjage. Madudi haujik faubada wari taramanga channel asida leptana sandokcharakpada handaki wari asi mayamdagi kitang tonganba amadi challenging oiba wari oibra haina khanjai. Wari asi narrator isamak amadi admin ga yamna munna tanaraba matungda select tawjarakiba wari amakhakni. Wari asina aikhoigi society asida kanaba awareness khara amadi message khajiktang oirasu piba ngamba oigadra haibadugi pandamda sandokpa haujakibani. Adubu aikhoina sum observe tawjabada aikhoigi listeners kharana yamna inhuman oiba gender bias oiba comments pibirakpa thengnajai. Madu tawbidanaba channel gi maiki dagi nolokna request tawjari. Isa gi family da thengnaragasu masi kari oigadage haibadu kitang tin yotharaga khanbiyu. Wari asi almost 80% loisilaklabani. Aduna tabada hainadaba nungaitaba yaubiragasu warasu wana mathangi wari lakpa ngaibiro. Listeners masing yambagi mati opinion su makal lakani haiba aikhoi khangjai. Adubu wari asi nungai te taningi haibagi mahutta any particular gender amagi against the hate comments throw tawbadi channel asida tolerate tawzaroi. Thank you very much everyone for all the love and support. Hause wari asi hauzarage meham punna amu taminarasi. Asumna exam hauba numini dona macha ani gi laitin khoramlaga macha singbu exam chatnaba chai sing pijabi thagle. Loiraduna Jacobna lala ngasidi ahawani khara ngana thinbige Dona mama manam lagela bobo ibenda su khoram loro Donina bo bu exam chatlokige Dona haima kari fane khuseno jeni othong yeng manu ai khidreda Jenina phaman kre Ritana Jenny lao bobok setpige Jenina hoibo Ritana masunupigi phanek du phajana setpiraga bel fajanbire. Jenina bo pu iben nasu chatle he Jacobna masa ani du exam tariba school du da thile roll number check tawraga makhoina tariba room du khangle. changlamdaida Jacobna bapaloi boga lake ko Toniga Jenniga punna yes papa. Jacob hek thokibaga Jeka thengaine. Jekna sorry uncle Jacobna yare Jacob chatkre. Jek changaklaga magi roll number du yengi. Toniga thangnabani adubu Toni di wa mata ngangde tumina dum kirup luktharaga lei. Jenina oi hani nangi sida Dainana aya akhoini kamaina sulamnai no. Jenina kana khangne bona sinbane Jek magi roll number dugi mapada phami. Toni da hanna phau yengde mamanaba mayamga wari sanaraga lei. Tonina tamo sida aigi mamangda tabani. Running mamo thengne lobo lago pharak tarasu lagmina roide horen driver lakani punan krasi Tonina hoi. running vai kyam patharak lage Jekna adum running okay good luck Jekna thanks vai su adum nairamani da running maybe Ngihaki matungda invigilator changlaktuna paper yenba haure. Minit manga mo kanaraga question paper amok yelae. Jenny Ronik Jekti question hana pati haibanina wandagi matang ithaba hawi. Toni di question du hana loini yenglingaida. Jekna idoba yu yadro nangauroi Toni pakhat boy kari boy. hoi Toni mana akangbadu hana mayai waidagi salaga iba haure. Jekna 1 to 5 ibalorabo Tonina loide idriye. Jekna serial 9 yu yadro Toni tapna ikaira khangdi magi mong duda Jek nuaitraduna se silo Tonina
Yarani, nang adum iro. Jack wanirak ngangdaba nupani paperdu amuk satlaw silaga iba hawri. Ngihak leraga Tony khangdaba hawri. Tapna Ronik ta kawi. Tamo, Roning da. Tony tapna. 11 sir, khangdre. Jack da. Se siday se silo. Tony handakti Jack tagi oina sille. Asumna Tony na khangdaba namba Jack tagi loina silaga exam du mathang hawkre. Exam aroiba numini, may aroiba numini na kitang free tare. Magi akang basu inaraga, khangdaba kay amaga tathok tasin tawi. Roning na, bose mimila eh. Mayamdu pakat na magi bench ta paisinay. Roning na, karino khangde, haying koy makol kaiba du mangare, taningdaba na. Mayamdu wawa noi. Asumna exam du loiraga mathang thokre. Jack Tony da hoi mai haramdana masu thokre. Tony ngasidi tasina nungaitaba phaujai. Mana thorakpada Jenny ga Daina ga di maya higalaga noktana wari watai sanarami. Ronik su atopa school gi nupi amaga wari sanarami. Tony luktharaga tapna thorai. Tunglomdagi pen na sat kholai. Tony phatlai thoklobada Jack na magi frita pen na maming tharami. Jack na aingodadi tharoidro. Tony nofet tauraga kaida thau haino. Jack magi thabak waida thilaga here. Tony su nomi Jack ki furita maming thare. Loiraga anidu wari sana lai. Jack na pastor ga kai tamduino. Tony na khangdi. Jack na nang kai gi nupa waramino. Tanzaduda nakandagi Jack ki marup kaina bike thoroga laaga kaurai. Boris na bye. Jack na bye. Tony chalogi ko. Jack magi marup singduga chatkre. Tony su mapana lawba laklaga Jenny kaururaga Ronik ka pulap halae. Rita na kamdawi susa nungaibra. Tony na nungai bo. Rita na charawalu lao waramlani. Jenny na bo aidi chararoi. Ngasai imanabiga yam chare. Papa bullet so piyo. Jacob na thoibi hek lakpaga hauraba. Jenny na as mom latringaida asai fa koruge 1k piro dress honu kige. Jacob na mosidi. Tony na bo aisu chararoige. Tony mahikada kakalaga mathanta wakal tauzai. Ngasai Jack na mangonda hairakiba wadu ningsinglai. Nang kaigi nupawaramnino. Tony na aibu nupani khaliro. Aidi nupi. Marau laiba wahiduna thamoisa amukka hena langtakna hale. Kari wahibu hainingliba. Mirror mamangda amuk sangsilaga. Handak mapok sigidi nangbo nungsirure. Oiba phanglaroidra pipaiba haure. Karigino aina asuk leitadribase. Jacob masana nganglibadu thong marumdagi loina tai. Adubu kaisu haramdana mai kara changlai. Wakhal waraklaba matamda matau Roger bu ningsingladuna call tawi. Roger na itaw. Jacob na itaw wakhal si pothafam khangdre. Roger na kaidore. Jacob na yadre semdokpada yararoi. Aibu kanada kari lankige. Roger na Jacob adumna pungning yam sontagano. Nasasu doctor ni. Hosik matamdabu kande. Soinaraktringaida chopnaraktringaida aina haibadu taurasi. Chesauda phone tauraga waridu sanaudana. Jacob na aisu adu khalabani. Hoi ai chesauga wari sanaraga hanglage. Lairiba property loina yolasu. Isa ani sida mai pakna surgery tawbiramlage. Roger na selgi wabu kadobe wadoino. Nase ahumni crorepati ngaktani. Aina su angamba mating pangnida. Jacob na
Hoi, lausing aada leibadusu mina adum uraga leire. Loi yonthoklani. Seldi adum changlani khangle. Khara ready da thamorage. Rosana, hoi, yamba yamdaba aisu lakh manga mukti pirake. Jacob na, fare, exam haidokdringai sida che chawa tanaraga hana wari sanakige. Rosana, hoi, adumai tawro. Jacob na, thamage ko. Anidu phone thamnakre. Jacob macheda mo call tawraga wari watai sanari. Yamdrabada 2 crores mukti changni hare. Mathana matha saringai duda tonsu hale. Tona, da, kaidorage, haksang amdrabo. Jacob da, kaisu tawdida. Tona, coffee semauro. Jacob da, yarni. Ton, nangi sanasingdu loina kaibada kayam oini. Tona, haima, kaigino, hausiktadi fanadum yamlani. Nate nung tayum palakpadagi sana kaibadi lairadana lepsan biwa ngaktani. Maramdubu kaigino ba? Jacob na, ay 2 crores jakale. Tona, ha, hare, adugyamba sale dudi karige. Jacob na, Ton, asuk matha sadoi saro isa ani se onthok narase. Jacob ki wahidu tabada Ton swai lawi mapuroi bagi manakta changsilaga. Da, adubu yagadro. Jacob na, karigi adani Ton. Hosi yamna advance oiraba chukni. Chesawa su wari loina sanare. Wana puriba hospital duda mai pakna nupa nupi punna kunhen kre hare. Paisadi 2 crores tharang taw hare. Awat padu ma hapki harapane. Ton su haijabagi wani matha saraga leidoi saru mapuroibana hariba wafamdu yarage khalle. Tona, ai sanasingse lakh 35 mukti oini. Akhoi na bank da tungsinba paisa dusu lakh 30 di helabani. Jacob na, Roser day mga piraglani. Law singsi yonbada 20 di heni. Fare, babada su hanglasi. Aduga aray bagay yolasi. Tona, hoida, aina asoy bapoklo bay ni. Jacob na, Ton, adum na haigano. Ako'y nigi iral na di. Somdana mama mapana makoy damakta kaya dawa na riba. Aduga pumapan tara pao Jenny halagtre. Ratanna, nate, magi phone du chatrasu atopa mamanabi kanado na hangawdana. Jacob na, Toiba, nangbu nasigi mamanabi kana-kanagi number kangge. Tony na, ay amta kangdiye papa. Imanaba magi machegadi tinabane. Amukta hanguge. Jacob na, hoi, amta hanguso. Tony mangonda serakadra khanduna asing bahidok sadri. Maikada kakalaga check the call tawi. Jack na, hello. Tony na, noi che laibra. Jack na, chen kramale, somda monga det kasu matha sutta sari. Noi tomboy dusu halaktobo. Tony na, Jack na, fare kaino, chelam nani, kumay nungarani. Ako'y father gi mihul siga, maina fubada sijarani. Tony na, ako'y mamasu, yam sati, soidana pubirani. Somda wari sanaringayda makada launabagi makol tarai. Phone du paina thong du tapna hangdolaga makada yenglakpada. Tony na, haima, che dai na ni. Jack na, horglobo. Tony na, Jack na, noi tomboy du phukrabo. Tony na, Jack na, ako'y dusu khara phubiyo hayo. Tony na, tamage. Tony makada kumtharakpada mamana machebu phubadu ubada masu yauna pakhatli. Rita na, ibema yare se hausi phubagi matam nate. Tona, nangse nuparo hayo nangse nuparaga ako'y su nupada mo tawagli tomboy hainaribani. Sigumba sajati chacharakte oibasu yaroidaba. Ibema mase nupi ne nupa nate. Nayung kaide no
mama thinbige lao. Dainana, Mama, ai hanba ngamloye. Ai khange, Jenny nupi ne haiba. Ado, akhoi ni dadi khaidopi gano. Ai yumda papa na hatlaniye. Tuana, sibu hongnabra haibane. Tony tapna. Mama, swaida hongnadrasu mi lamdadi yam hongnaye. Nupi launa lainaba yare. Sibu kawe lesbian. Tuana kana lau thalai. Tumi leo hai nang masu. Tony khamprek khanghi. Hoi ma. Tuana, da nupi masa se thindok lo si. Jenny na. Yaroi. Jacob na fare duidi moi doi na seluro akhoi dadi yaroi. Tuana, chango nang kada. Jenny na. Ma, papa, karigino noin asuk phatri sibo. Tuana, nang changge haibra changloi haibra. Makata na phudarak pamra. Tuana Dainagi makut pairaga. Lao, mama thinbige. Kasu tawroi. Mama na fana ba haige. Lao lao. Jacob na thobi kakalo. Jenny na. Noin napagi thobi. Ratanga Ritaga mata sabana waga ngangde. Tumina dumlay. Tauri mataudu pura angakpa oire. Rasi su ahal oirabanina maikada adum hipagalay. Asomna Dainabu mayumda thinbirakle. Tuana, kai jaga no. Daina peri asida haizilaga. Jacob na asidai sidi akhoi singja moigi MLA Pritamoi yum natro. Daina na. Papa, ai Pritamgi macane. Jacob na kharadi sathi bane. Hani Tuan, ai gari da leoge. Tuana, yam ki bro, ai yauri sidi MLA ora kai dorage. Makoi dagi ai nen chawi. Makoi di chei manga khaktani. Jacob na chome Gari du khamlaga makoi tapna kumtharae. Daina kappa haurae. Tuana, kesu tawroise kapkano. Mama na fana ba haini. Jacob na gate tu thinbadagi security ani du gate hanglai. Security du na kana Jacob na sahib ki masanupi thinjarakone. Security du na karino haibidi sibo chen khraba ichabu hosi nungdang thilakli basi usitpidabai wara. Tuana, hai akhoi se adu hana hona lancha khangdaba nate thutlawba nangumana su mathong marang khangdana ngangba yabra. Jacob na as Tuan nang sidi kaino ne akhoi dusu amom ne labo oramnadi nongalaga laksadawni amom oibasida thindok sarakbani warobiroi. Security du makha tadre makhoibu changhalaga hana tika su toramba yamna nupa thokpa sathi khraba Pritam kokthoknore. Pritamgi loinabi ingtapi masak matau phajabada maming chatpi Priyasu thoklai. Pritam na pamdrabo thindorai se. Tuan su kaktakna. Sir nabu yarabadi soidana imo oijage. Ado isado US fauda puraga pat simbirukige. Jacob na sir kaino ne ai isado nupi ni. Ai isani poksabani twins ni. Nupi nupa ani du surgery tausira khanari bani. Ada isa nupi duna songi isa nupi si chele. Pritam na oi mama masi usalo aduk chakhattaba aidi adu angang oina chengre haibagi sauribani. Adubu migi matam laklabani haiduna punamak phatharurabani. Aduba nupi da senba Khangaude changsilaga machanupibu phudaba haurai. Jacob na sir aduna tobigano. Sir please. Priyana tamo topiro se topiro ba. Tondi karimta haide muktana lepaga lei. Chai budi loi walabani. Aigi sadusu pop khai phudakre. Ado phubanadi kanararoi. Love is blind hainaribani. Noma natraga nomadi imobu loba soidana laksage. Da lao chalase. Dainada amu ansilaga. Bema papa hoina sauningbai ngak phu jairasu wakal phataba khanganu ko. Mama hoi chalokige.
Tonga Jacobka hek chatkibaga Dainasu mapana amuk phuba hore Jeksu makhada launobai makholduda hakam wawa chalaga mongadana kumtharai pura mapa orini wangang sangang sathiba nupa thokpa thauna leiba mapaga amatani Dainana Papa, ay lale. Pritamna karigi lanba ha Priyana Tamo, yare mi, angang se, si batare. Abong, nang kayingi, naba se, ang da kamulao. Jack kaktakna makut anidu poketo humlaga mangaka paitakna Sahodana lesbian kari sare Father yare lepo ikaidro nungdang sida Pritamsu atay atay na haibi adrasu maga manaba machanupadunabu hairabadi hekte yai furambadu tokre sauraga maikada changkre Daina masadu lisay mamingakta ngaire mamana kusen chelaga hidak putaibo ice puthombibo honari Jake tu amuk karim tahiramdana maikada kagena hek makong thangatpaga Daina piri piri Nangsu, haidoke. Jack pisum na masingkalaga pairap yenglai karibo Daina kapadi phare adubu higik laugai Napado. Jack na mom orphanage sagi yoklasu nupi asengba yo yadro lesbian ka dobai yo ino Daina sauraga Jack da ai sama thomai aduga kapna Hey, get out. Jack na kai de ge zaw no ai sibo Daina na Nangsu, homo ko dudi. Jack lepaga lerambadagi masigi manakta changsilaga kana homo koirage Daina na, yare, kangsina da saranu. Nang toni koy dudi. Jack su phingba nupani na macheduda kupang thajinki mamana sauraduna machanupada amuk kupang thai Jack na Tony aigi friend ni nangumba sakhotabai kokpande mom nangsu aingonda kupang thare ko ngaside fai Jack tu sauraga prop kakharkhre somdasu matai manauna halakpada imungdu loire pungtoi toirame Jacob di makok pairaga khangi Tondi mihul phatabanina chaisudu pairaga machanupibu thirai Tony kapaga. Mama, Papa, Jenny do, matanta mokuto, thangna lentat haure. Jacob pakhat boy kai boy mathakta chenghat khre Jacob na ipagi thoibe karino nangna torisibo Jenny na, ay ang pindi. Tony su tonga samminarei Tona aikhoina noigi damakta asukwan honaraga karino noina torisibo Tony peri masigi tomboy sigi haktakta mara leijadrabi aibusu he yahon basa ay ang pindi nang yak pharoidoriye Jenny khon sangatna yare homo nangsu nawalongde mopa je ka chelhaudabai chairo Jacob na macha ani bu khamjilli yare se to se ani mak